ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯂꯧꯕꯤꯔꯁꯤ ꯍꯨꯏ ꯍꯧꯗꯣꯡꯁꯨ ꯅꯨꯡꯁꯤꯅꯕ꯭ꯔꯥ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ꯫ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯂꯣꯏꯕꯒ ꯅꯨꯡꯁꯤ ꯊꯣꯏꯕꯤ ꯃꯕꯨꯡ ꯑꯅꯤꯒ ꯄꯨꯂꯞ ꯗꯦꯜꯂꯤꯗ ꯆꯪꯃꯤꯟꯅꯈ꯭ꯔꯦ꯫ ꯅꯣꯡꯃ ꯅꯨꯃꯤꯠꯇꯨ ꯅꯨꯃꯤꯗꯥꯡꯅꯤ, ꯑꯦꯛꯖꯥꯝ ꯃꯌꯥꯁꯨ ꯅꯛꯁꯤꯜꯂꯛꯂꯦ꯫ ꯐꯣꯟꯗ ꯃꯥꯂꯦꯝꯉꯥꯟꯕꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯅꯤ ꯃꯕꯨꯡ ꯌꯥꯏꯃ ꯑꯍꯦꯟꯕꯅ ꯃꯥꯒꯤ ꯖꯨꯁ ꯄꯨꯔꯒ ꯆꯪꯂꯛꯄꯗ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯝꯕꯗꯣ ꯇꯥꯔꯦ꯫ "ꯏꯆꯟ, ꯀꯅꯥꯅꯣ ꯅꯪꯅ ꯂꯥꯏꯔꯤꯛꯀ ꯄꯥꯗꯅ ꯋꯥꯔꯤ ꯁꯥꯔꯤꯗꯣ?" ꯈꯪꯕꯣꯏ ꯀꯔꯤꯑꯣꯏ ꯄꯥꯏꯔꯝꯕ ꯐꯣꯟꯗꯨ ꯐ꯭ꯂꯣꯔꯗ ꯇꯥꯈꯤ꯫ ꯑꯗꯩꯗꯤ ꯐꯣꯟꯗꯣ ꯕꯦꯇ꯭ꯔꯤ ꯄꯥꯏꯊꯣꯛꯏ꯫ "ꯀꯅꯥꯅꯣ ꯍꯥꯏꯕꯅꯦ?" ꯀꯤꯗꯨꯅ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯤ꯫ ꯑꯍꯦꯟꯕ ꯖꯨꯁꯇꯣ ꯇꯦꯕꯜꯗ ꯊꯝꯃꯒ ꯐꯣꯟꯗꯣ ꯈꯨꯟꯒꯠꯂꯤ, ꯑꯗꯨꯒ ꯕꯦꯇ꯭ꯔꯤꯗꯣ ꯍꯥꯞꯆꯤꯜꯂꯒ ꯁ꯭ꯋꯤꯆ ꯑꯣꯟ ꯇꯧꯔꯒ ꯀꯣꯜ ꯂꯣꯛꯇ ꯆꯪꯉꯒ ꯌꯦꯡꯉꯤ꯫ ꯗꯥ ꯃꯥꯂꯦꯝ ꯍꯥꯏꯅ ꯊꯥꯕꯗꯨ ꯎꯔꯦ꯫ "ꯀꯅꯥꯅꯣ ꯅꯨꯄꯥꯁꯦ? ꯃꯥꯂꯦꯝ ꯍꯥꯏꯕ ꯅꯨꯄꯥꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯅꯦ?" ꯁꯥꯎꯔꯗꯨꯅ ꯑꯍꯦꯟꯕ ꯃꯥꯂꯦꯝꯉꯥꯟꯕꯒꯤ ꯐꯣꯟ ꯅꯝꯕꯔꯗꯨꯗ ꯗꯥꯏꯜ ꯇꯧꯁꯤꯜꯂꯤ꯫ "ꯊꯣꯏꯕꯤ, ꯅꯪ ꯐꯣꯟ ꯀꯛꯊꯠꯂꯒ ꯀꯔꯤꯒꯤ ꯑꯣꯐ ꯇꯧꯔꯤꯅꯣ?" "ꯍꯥꯏ, ꯀꯅꯥꯅꯣ? ꯑꯩ ꯃꯕꯨꯡꯅꯤ꯫ ꯑꯉꯥꯡꯁꯦ ꯑꯦꯛꯖꯥꯝ ꯊꯥꯗꯧ ꯀꯨꯏꯗ꯭ꯔꯦ, ꯆꯒꯠ ꯆꯒꯠ ꯐꯣꯟ ꯇꯧꯔꯛꯀꯅꯨ, ꯊꯝꯃꯣ." ꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯣ ꯀꯛꯊꯠꯈ꯭ꯔꯦ, ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ "ꯏꯆꯟꯗꯤ ꯂꯩꯁꯥꯕꯤꯒ ꯌꯥꯝ ꯐꯔꯝꯃꯦꯅꯦ꯫ ꯑꯦꯛꯖꯥꯝꯒꯤ ꯂꯥꯏꯔꯤꯛ ꯄꯥꯎꯑꯣꯅ ꯆꯪꯈ꯭ꯔꯒ ꯔꯣꯃꯥꯟꯁ ꯆꯠꯊ ꯂꯩꯔꯤꯅꯦꯕ꯫ ꯅꯪ ꯉꯁꯤꯗꯒꯤ ꯐꯣꯟ ꯄꯥꯏꯕꯒ ꯌꯥꯔꯣꯏ." ꯁꯤ ꯍꯥꯏꯔꯒ ꯁꯤꯝ ꯂꯧꯊꯣꯛꯂꯒ ꯊꯨꯗꯦꯛꯈ꯭ꯔꯦ꯫ ꯅꯨꯡꯁꯤ ꯊꯣꯏꯕꯤ ꯋꯥ ꯀꯔꯤꯝꯇ ꯍꯥꯏꯕ ꯉꯝꯖꯗꯦ, ꯀꯞꯄꯒ ꯂꯩ꯫ ꯁꯣꯝꯗ ꯃꯥꯂꯦꯝꯉꯥꯟꯕ ꯐꯣꯟ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯗꯨꯝ ꯇꯧꯏ, ꯑꯗꯨꯕꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯑꯗꯨꯝ ꯍꯥꯏꯔꯛꯏ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ, ꯑꯟꯖꯂꯤ ꯈꯣꯏꯗ ꯆꯠꯅꯕ ꯃꯕꯨꯡꯗ ꯍꯥꯏ꯫ "ꯇꯝꯆꯥ, ꯑꯩ ꯑꯟꯖꯂꯤ ꯈꯣꯏꯗ ꯑꯝꯇ ꯆꯠꯂꯨꯒꯦ." "ꯀꯩꯗꯧꯕꯅꯣ?" "ꯑꯩꯒꯤ ꯅꯣꯠꯕꯨꯛ ꯂꯧꯈꯤꯕꯗꯣ ꯑꯝꯇ ꯂꯧꯔꯨꯒꯦ ꯇꯧꯕꯅꯦ." "ꯅꯇꯣꯝ ꯆꯠꯄ ꯌꯥꯔꯣꯏ, ꯑꯩꯒ ꯆꯠꯁꯤ." ꯑꯍꯦꯟꯕ ꯐꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯣꯏꯁꯤꯜꯂꯒ ꯊꯣꯛꯂꯛꯏ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯑꯟꯖꯂꯤ ꯈꯣꯏꯗ ꯌꯧꯔꯦ꯫ "ꯇꯝꯆꯥ, ꯑꯩꯅꯦ ꯑꯟꯖꯂꯤꯒ ꯀꯣꯏꯁꯟ ꯈꯔ ꯑꯝꯇ ꯌꯦꯡꯃꯤꯟꯅꯒꯦ, ꯍꯣꯔꯦꯟ ꯂꯧꯕ ꯂꯥꯛꯄꯤꯌꯣ." "ꯍꯣꯏ, ꯐꯣꯟ ꯇꯧꯔꯛꯑꯣ ꯍꯣꯔꯦꯟ." ꯑꯍꯦꯟꯕꯁꯨ ꯆꯠꯈ꯭ꯔꯦ꯫ "ꯀꯩꯅꯣ, ꯅꯪꯗꯤ ꯑꯩꯒꯤ ꯅꯣꯠꯕꯨꯛꯁꯨ ꯂꯧꯗꯅ?" "ꯑꯟꯖꯂꯤ." ꯑꯟꯖꯂꯤ ꯀꯧꯔꯒ ꯀꯞꯊꯣꯛꯈ꯭ꯔꯦ꯫ "ꯀꯩꯅꯣ, ꯀꯩꯗꯧꯔꯒꯦ?" "ꯑꯟꯖꯂꯤ, ꯑꯩꯈꯣꯏ ꯇꯥꯝꯆꯥꯅ ꯃꯥꯒ ꯉꯔꯥꯡ ꯋꯥꯔꯤ ꯁꯥꯔꯤꯉꯩꯗ ꯊꯦꯡꯅꯈ꯭ꯔꯦ, ꯑꯗꯨꯒ ꯄꯥꯈꯠꯄꯗꯩ ꯐꯣꯟꯗꯨꯁꯨ ꯂꯩꯃꯥꯏꯗ ꯇꯥꯈꯤꯗꯅ ꯕꯦꯇ꯭ꯔꯤꯒ ꯂꯣꯏ ꯄꯥꯏꯊꯣꯛꯈ꯭ರೆ꯫ ꯑꯗꯩ ꯇꯥꯝꯆꯥꯅ ꯊꯤꯅ ꯆꯩꯌꯦ, ꯑꯩꯒꯤ ꯁꯤꯝꯁꯨ ꯊꯨꯗꯦꯛꯈ꯭ꯔꯦ." "ꯅꯪ ꯃꯉꯣꯟꯗ ꯄꯥꯎ ꯍꯥꯏꯈꯤꯒꯦ ꯍꯥꯏꯔꯣ?" "ꯁꯦ, ꯅꯝꯕꯔꯗꯣ ꯅꯝꯂꯣ." ꯅꯝꯕꯔꯗꯨ ꯅꯝꯒꯦ ꯇꯧꯔꯒ ꯈꯪꯗ꯭ꯔꯦ, ꯆꯤꯟꯐꯥ ꯄꯨꯗꯕꯅꯤꯅ꯫ "ꯃꯥꯒꯤ ꯅꯝꯕꯔꯗꯤ ꯆꯤꯟꯐꯥ ꯄꯨꯗ꯭ꯔꯦ, ꯈꯪꯗ꯭ꯔꯦ, ꯀꯃꯥꯏꯅ ꯇꯧꯅꯤ?" "ꯐꯔꯦ, ꯑꯗꯨꯗꯤ ꯃꯉꯣꯟꯗ ꯄꯥꯎ ꯄꯤꯕ ꯌꯥꯕ ꯃꯤ ꯂꯩꯔꯗꯤ ꯑꯗꯨꯗ ꯇꯧꯅꯤ." "ꯂꯦꯝꯕꯤꯒꯤ ꯅꯝꯕꯔ ꯑꯝꯇꯁꯨ ꯆꯤꯟꯐꯥ ꯄꯨꯗꯦ, ꯀꯃꯥꯏꯅ ꯇꯧꯅꯤ?" "ꯑꯗꯨꯗꯤ ꯃꯣꯏ FBD ꯄꯥꯏꯕ꯭ꯔꯥ?" "ꯂꯦꯝꯕꯤꯗꯤ ꯄꯥꯏꯕꯅꯦ, ꯗꯥꯗꯤ ꯄꯥꯏꯗꯦ." "ꯑꯗꯨꯗꯤ ꯂꯦꯝꯕꯤꯗ ꯃꯦꯁꯦꯖ ꯊꯥꯈ꯭ꯔꯣ." "ꯍꯣꯏ." "ꯂꯦꯝꯕꯤ, ꯑꯩ ꯐꯣꯟꯗꯣ ꯇꯥꯝꯆꯥꯅ ꯊꯨꯒꯥꯏꯈ꯭ꯔꯦ, ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯊꯥꯈꯤꯕꯗꯒꯤ ꯁꯤꯝꯁꯨ ꯊꯨꯗꯦꯛꯈ꯭ರೆ꯫ ꯅꯪ ꯗꯗꯥꯗ ꯄꯥꯎ ꯑꯝꯇ ꯐꯥꯎꯕꯤꯌꯨꯀꯣ, ꯁꯣꯏꯕꯤꯒꯅꯨꯀꯣ." "ꯊꯥꯈ꯭ꯔꯕꯣ?" "ꯊꯥꯈ꯭ꯔꯦ." "ꯑꯟꯖꯂꯤ, ꯀꯩꯒꯨꯝꯕ ꯑꯦꯛꯖꯥꯝ ꯃꯌꯥꯅꯤꯅ ꯂꯦꯝꯕꯤꯅ ꯅꯦꯠ ꯑꯣꯟꯁꯨ ꯁꯨꯡꯇꯧ ꯇꯧꯗ꯭ꯔꯗꯤ ꯗꯥꯅ ꯑꯩꯕꯨ ꯌꯥꯝ ꯂꯥꯟꯅ ꯈꯟꯈ꯭ꯔꯅꯤ." "ꯈꯜꯂꯣꯏꯍꯦ, ꯅꯪ ꯑꯦꯛꯖꯥꯝ ꯃꯅꯥꯛꯀꯤ ꯂꯥꯏꯔꯤꯛ ꯄꯥꯅꯤꯡꯕꯒꯤ ꯑꯣꯏꯅ ꯈꯟꯖꯔꯝꯒꯅꯤꯌꯦ." "ꯑꯗꯣ ꯑꯟꯖꯂꯤ, ꯑꯩꯒꯤ ꯄꯥꯁꯋꯥꯔꯗ ꯁꯤꯗ ꯂꯩꯔꯦ, ꯅꯪꯅꯦ ꯂꯦꯝꯕꯤꯅ ꯃꯦꯁꯦꯖ ꯍꯜꯂꯛꯄ꯭ꯔꯥ ꯈꯔ ꯌꯦꯡꯕꯤꯌꯨꯀꯣ, ꯄ꯭ꯂꯤꯖ ꯍꯦꯜꯞ ꯃꯤ." "ꯍꯣꯏ, ꯌꯦꯡꯒꯦ, ꯑꯗꯨꯒ ꯍꯥꯏꯔꯛꯀꯦ." ꯅꯨꯃꯤꯠ 3 ꯁꯨꯕꯗ ꯂꯦꯝꯕꯤꯅ FB ꯂꯣꯒꯏꯟ ꯇꯧꯕꯗ ꯃꯦꯁꯦꯖꯇꯣ ꯊꯦꯡꯅꯔꯦ꯫ "ꯑꯣ, ꯃꯁꯤꯗꯤ ꯒꯣꯜꯗꯟ ꯆꯥꯟꯁꯅꯤꯅ." ꯔꯤꯄ꯭ꯂꯥꯏꯗ, "ꯍꯣꯏ, ꯍꯥꯏꯕꯤꯒꯦ, ꯅꯪꯒꯤ ꯂꯥꯏꯔꯤꯛꯇꯨꯝ ꯄꯥꯖꯔꯣ." ꯁꯣꯝꯗꯅ ꯂꯦꯝꯕꯤ ꯃꯥꯂꯦꯝꯉꯥꯟꯕꯗ ꯐꯣꯟ ꯇꯧꯏ꯫ "ꯍꯜꯂꯣ, ꯂꯦꯝꯕꯤ." "ꯗꯥ ꯃꯥꯂꯦꯝ, ꯅꯪ ꯊꯣꯏꯕꯤꯒ ꯄꯥꯎ ꯐꯥꯎꯅꯕ꯭ꯔꯣ?" "ꯀꯨꯏꯔꯦ ꯐꯥꯎꯅꯗꯕ, ꯅꯪ ꯃꯥꯒ ꯐꯥꯎꯅꯕ꯭ꯔꯣ?" "ꯐꯥꯎꯅꯗꯦ, ꯑꯗꯨꯕꯨ ꯃꯥ ꯅꯪꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯑꯕ ꯃꯥꯜꯂꯤ, ꯃꯣꯏ ꯐꯦꯃꯤꯂꯤꯅ ꯌꯥꯝ ꯆꯩꯕꯤꯕ ꯃꯥꯜꯂꯤ, ꯅꯪꯒ ꯈꯪꯅꯩꯌꯦꯅ."
ꯅꯨꯡꯉꯥꯏꯇꯦ ꯑꯩꯁꯨ ꯈꯪꯉꯤ ꯃꯣꯏꯗꯤ ꯏꯅꯥꯛ ꯈꯨꯟꯕꯅꯤꯅ ꯂꯥꯏꯔꯕ ꯑꯩꯈꯣꯏꯕꯨ ꯀꯩꯁꯨ ꯄꯥꯝꯕꯤꯔꯣꯏ ꯍꯥꯏꯕ ꯑꯗꯨꯕꯨ ꯂꯦꯝꯕꯤ ꯑꯩ ꯃꯥꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ ꯐꯪꯉꯣꯏꯗꯕ ꯅꯨꯡꯁꯤꯕꯁꯤꯅ ꯈꯔ ꯍꯦꯟꯕ ꯃꯥꯜꯂꯤ ꯅꯨꯡꯁꯤꯕ ꯁꯤ ꯍꯥꯏꯔꯒ ꯃꯥꯂꯦꯝ ꯉꯥꯟꯕ ꯁꯨꯠ ꯁꯨꯠ ꯇꯧꯏ ꯗꯥ ꯃꯥꯂꯦꯝ ꯀꯞꯀꯅꯨ ꯅꯨꯡꯉꯥꯏꯇꯦ ꯑꯩꯒ ꯄꯥꯎ ꯐꯥꯎꯅꯕ ꯐꯪꯉꯗꯤ ꯍꯥꯏꯕꯤꯒꯦ ꯍꯥꯏꯒꯅꯨ ꯐꯔꯦ ꯃꯥꯁꯨ ꯑꯩꯉꯣꯟꯗ ꯂꯩꯔꯒ ꯋꯥꯅꯤ ꯍꯣꯏ ꯃꯥꯅ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯈꯪꯉꯤ ꯑꯩ ꯃꯥꯅ ꯑꯦꯛꯖꯥꯝ ꯂꯣꯏꯔꯒ ꯊꯣꯛꯂꯛꯄ ꯐꯥꯎꯗꯪꯗꯤ ꯉꯥꯏꯈꯤꯒꯦ ꯑꯗꯨꯒ ꯃꯥꯒ ꯎꯅꯔꯒ ꯑꯁꯦꯡꯕꯗ ꯍꯥꯏꯈꯤꯒꯦ ꯑꯩ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ 12 ꯑꯦꯛꯖꯥꯝ ꯂꯣꯏꯈ꯭ꯔꯦ ꯌꯥꯎꯁꯪ ꯃꯇꯨꯡꯗꯅꯤ ꯅꯨꯡꯁꯤ ꯊꯣꯏꯕꯤ ꯅꯨꯡꯉꯥꯏꯕ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯃꯥꯂꯦꯝ ꯉꯥꯟꯕ ꯎꯕ ꯐꯪꯒꯅꯤ ꯈꯟꯅ ꯌꯨꯝꯗ ꯊꯣꯛꯂꯛꯈꯤ ꯌꯨꯝꯗ ꯊꯣꯛꯂꯛꯄ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯕꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯃꯃꯥꯕꯣꯛ ꯅꯨꯡꯁꯤꯕꯤꯒ ꯃꯥꯏ ꯀꯥꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯥꯆꯧꯕꯤ ꯑꯩ ꯋꯥ ꯑꯃꯇ ꯍꯥꯏꯒꯦ ꯅꯪ ꯁꯥꯎꯔꯛꯀꯗ꯭ꯔꯥ ꯁꯥꯎꯔꯣꯏꯅ ꯏꯆꯥꯅ ꯍꯥꯏꯕꯕꯨ ꯀꯔꯤꯒꯤ ꯁꯥꯎꯗꯣꯏꯅꯣ ꯃꯃꯥꯗꯁꯨ ꯍꯥꯏꯗꯣꯛꯄꯤꯅꯨꯀꯣ ꯍꯣꯏꯅꯦ ꯍꯥꯏꯔꯣꯏꯕ ꯑꯩꯅꯦ ꯅꯨꯄꯥ ꯑꯃ ꯈꯪꯅꯩꯌꯦ ꯀꯗꯥꯏꯗꯒꯤ ꯆꯔꯥꯡꯄꯥꯠꯇꯒꯤ ꯂꯥꯏꯔꯤꯛ ꯇꯝꯂꯤꯕ꯭ꯔꯣ 10ꯗꯁꯨ 12ꯗꯁꯨ ꯄꯣꯖꯤꯁꯟ ꯂꯧꯔꯛꯄꯅꯤ ꯑꯗꯣ ꯃꯥꯆꯧꯕꯤ ꯃꯣꯏ ꯏꯃꯨꯡꯗꯣ ꯈꯔꯗꯤ ꯂꯥꯏꯔꯩꯌꯦ ꯂꯥꯏꯔꯤꯛꯇꯤ ꯌꯥꯝ ꯍꯩ ꯋꯥꯈꯜ ꯇꯥꯏ ꯃꯁꯛꯁꯨ ꯐꯖꯩꯌꯦ ꯑꯗꯣ ꯏꯆꯥꯅ ꯅꯨꯡꯁꯤꯖꯩꯁꯤꯔꯕ ꯅꯨꯡꯁꯤ ꯊꯣꯏꯕꯤ ꯏꯀꯥꯏꯔꯗꯨꯅ ꯅꯣꯟꯊꯩ ꯍꯦꯔꯥ ꯂꯥꯏꯔꯕ ꯏꯅꯥꯛ ꯈꯨꯟꯕ ꯍꯥꯏꯕꯁꯤꯗꯤ ꯃꯌꯥꯅꯤ ꯃꯤꯇ꯭ꯔꯪꯅꯤ ꯂꯨꯔꯤꯕꯗꯤ ꯃꯤ ꯃꯁꯥꯗꯣ ꯌꯥꯝ ꯐꯕ ꯋꯥꯈꯜ ꯇꯥꯕ ꯅꯪꯕꯨ ꯔꯦꯁꯄꯦꯛ ꯇꯧꯕꯤꯕ ꯁꯤꯒꯨꯝꯕꯁꯦ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯔꯤꯁꯦ ꯑꯗꯣ ꯑꯩ ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯗꯕ ꯀꯨꯏꯔꯦ ꯊꯥ 2 ꯍꯦꯜꯂꯦ ꯎꯅꯅꯤꯡꯉꯤ ꯁꯤꯅꯤꯅꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯁꯦꯝꯃꯒ ꯂꯣꯏꯔꯦꯗꯅ ꯃꯥꯆꯧꯕꯤ ꯑꯩꯅꯦ ꯅꯪꯒ ꯃꯃꯥꯒꯗ ꯑꯣꯏꯗꯕ ꯑꯃꯁꯨ ꯉꯥꯡꯈ꯭ꯔꯦ ꯀꯔꯤ ꯋꯥꯅꯣ ꯑꯩꯒꯤ ꯁꯅꯥꯒꯤ ꯂꯤꯛꯇꯣ ꯃꯥꯡꯕ ꯅꯠꯇꯦ ꯑꯩꯅ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯂꯩꯅꯕ ꯃꯤꯡ ꯆꯟꯅꯕ ꯁꯦꯜ ꯂꯩꯇꯕꯗꯨꯗ ꯄꯤꯊꯣꯛꯈꯤꯕꯅꯤ ꯏꯆꯥꯗꯤ ꯄꯨꯛꯆꯦꯜ ꯌꯥꯝ ꯆꯥꯎꯏꯅ ꯐꯩ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯒꯗꯕꯅꯤ ꯅꯪꯒꯤꯁꯨ ꯆꯤꯔꯕ ꯃꯇꯝꯗ ꯏꯁꯣꯔꯅ ꯅꯪꯒꯤ ꯍꯦꯜꯞ ꯇꯧꯅꯕ ꯃꯤ ꯑꯗꯨꯝ ꯊꯥꯕꯤꯔꯛꯑꯗꯕꯅꯤ ꯑꯗꯣ ꯃꯃꯥꯗ ꯍꯥꯏꯗꯣꯛꯄꯤꯒꯅꯨꯀꯣ ꯍꯥꯏꯗꯣꯛꯑꯣꯏ ꯄꯩꯁꯥꯅ ꯀꯌꯥ ꯄꯨꯗꯣꯏꯕ ꯀꯔꯤꯕꯣ ꯅꯪꯅ ꯃꯥ ꯎꯅꯕ ꯆꯠꯀꯅꯤ ꯍꯥꯏꯕꯗꯨꯕꯨ ꯍꯥꯏꯕ ꯈꯪꯗꯦ ꯈꯔ ꯌꯥꯝꯅ ꯄꯤꯌꯣ ꯉꯥꯎꯁꯤꯟꯅꯕꯗꯤ ꯌꯥꯗꯦꯀꯣ ꯉꯥꯏꯈꯣ ꯅꯪ ꯇꯥꯃꯨꯆꯧꯁꯦ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤ ꯀꯣꯏ ꯈꯪꯕ꯭ꯔꯅ ꯕꯥꯃꯣꯟ ꯅꯨꯄꯤ ꯑꯃ ꯈꯪꯅꯔꯤꯕꯅꯦ ꯋꯥꯡꯖꯤꯡꯗꯒꯤ ꯀꯔꯤ ꯍꯣꯠꯅꯔꯤ ꯍꯥꯏꯒꯦ ꯅꯨꯄꯤꯗꯨꯗꯤ ꯗꯣꯛꯇꯔ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯁꯛꯇꯤ ꯂꯣꯏꯔꯦꯍꯦ ꯐꯖꯕꯗ ꯁꯛꯇꯤ ꯊꯣꯏꯅ ꯈꯟꯗꯦꯗ ꯍꯌꯦꯡꯋꯥꯏ ꯑꯩꯒꯤ ꯏꯆꯥ ꯊꯣꯏꯕꯤꯕꯨ ꯃꯆꯜ ꯂꯣꯏꯅ ꯂꯨꯅ ꯇꯧꯕꯤꯒꯗꯕ ꯅꯨꯄꯤꯗꯣ ꯏꯃꯧ ꯑꯣꯏꯕ ꯄꯥꯝꯃꯤ ꯃꯥꯆꯧꯕꯤ ꯅꯪꯒꯤꯅꯦ ꯐꯥꯔꯁ ꯂꯞꯁꯦ ꯀꯅꯥꯅꯣ ꯄꯥꯕꯨꯡ ꯆꯧꯔꯥ ꯀꯩꯁꯨ ꯈꯪꯖꯗꯅ ꯍꯪꯂꯛꯈꯤꯕ ꯅꯨꯡꯁꯤ ꯊꯣꯏꯕꯤꯒꯤ ꯋꯥꯍꯪꯗꯣ ꯅꯨꯡꯁꯤꯕꯤꯗꯗꯤ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ ꯄꯥꯎꯈꯨꯝ ꯄꯤꯅꯕ ꯍꯣꯠꯅꯕꯗ ꯍꯥꯏꯌꯨꯕ ꯄꯥꯕꯨꯡ ꯆꯧꯒ ꯀꯃꯥꯏꯅ ꯀꯣꯏꯅꯔꯛꯏꯅꯣꯕ ꯌꯥꯝꯅ ꯁꯥꯡꯈ꯭ꯔꯦꯗ ꯋꯥꯔꯤꯗꯤ ꯑꯗꯨꯗꯤ ꯅꯪꯒꯤ ꯐꯥꯔꯁ ꯂꯞꯇꯣ ꯀꯃꯥꯏꯅ ꯅꯨꯡꯁꯤꯅꯈꯤ ꯊꯣꯏꯕꯤ ꯃꯥꯆꯧꯕꯤ ꯍꯣꯔꯦꯟ ꯏꯕꯥꯅꯤ ꯇꯨꯝꯕꯗ ꯂꯤꯒꯦꯕ ꯌꯥꯗꯦ ꯍꯧꯖꯤꯛ ꯂꯤꯌꯣꯕ ꯐꯔꯦ ꯑꯁꯦꯡꯕꯗꯣ ꯍꯥꯏꯔꯒꯦ ꯅꯪ ꯀꯅꯥꯝꯇꯗ ꯂꯤꯊꯣꯛꯄꯗꯤ ꯌꯥꯗꯦꯀꯣ ꯄ꯭ꯔꯣꯃꯤꯁ ꯅꯪ ꯄꯥꯕꯨꯡ ꯄꯨꯟꯁꯤꯕꯁꯦ ꯑꯩꯒꯤ ꯕꯦꯁ ꯐ꯭ꯔꯦꯟ ꯄ꯭ꯂꯁ ꯐꯥꯔꯁ ꯂꯞꯅꯤ ꯑꯁꯦꯡꯕꯩꯔꯣ ꯃꯥꯆꯧꯕꯤ ꯇꯞꯅ ꯍꯥꯏꯌꯨ ꯅꯃꯥꯁꯨ ꯈꯪꯕꯅꯤ ꯕꯦꯁ ꯐ꯭ꯔꯦꯟ ꯑꯣꯏꯔꯒ ꯀꯔꯤꯒꯤ ꯄꯥꯕꯨꯡꯒ ꯅꯣꯏꯅꯤ ꯌꯥꯝ ꯀꯣꯏꯅꯔꯤꯗꯨꯗꯤ ꯑꯗꯨꯒ ꯄꯥꯕꯨꯡ ꯆꯧꯒ ꯀꯃꯥꯏꯅ ꯅꯨꯡꯁꯤꯅꯔꯛꯏꯕ ꯅꯪ ꯄꯥꯕꯨꯡꯒ ꯏꯕꯥꯅꯤ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯔꯛꯄꯗꯒꯤ ꯅꯨꯡꯁꯤꯅꯔꯛꯄꯅꯤ ꯑꯗꯒꯤ ꯃꯔꯛꯇ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯅꯈꯤꯕꯗꯒꯤ ꯄꯥꯎ ꯐꯥꯎꯅꯈꯤꯗꯕꯅꯤ ꯑꯗꯨꯒ ꯅꯪ ꯄꯥꯕꯨꯡ ꯆꯧꯁꯦ ꯀꯣꯟꯅ ꯊꯦꯡꯅꯕꯅꯤ ꯅꯪ ꯄꯥꯕꯨꯡꯒꯤ ꯃꯌꯥꯝꯕꯅꯦꯗꯤ ꯑꯩ ꯈꯪꯈꯤꯗꯦ ꯌꯥꯝ ꯐꯩ ꯅꯪ ꯄꯥꯕꯨꯡ ꯆꯧꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯕꯤ ꯍꯧꯖꯤꯛꯁꯨ ꯇꯧꯕꯤ ꯑꯗꯨꯝ
Ibani chele luhongba numita poloi thokpa loiraga chaksangda changlakpada nang pabung thengnabada as machaubi pabung se nang kainabada yam kapkhibra kapkhiye phana kuina nupi yaramdabani adagi chahi tare muk leiraga nang mama thengnadana namana uru hek ungdana nupa se nungsibada muk thajaraini ai kayam harawi khambra asi haraga nofet tawi mathangi numit ki ayukni thoibi lembi khoida lai lembi gi leirakpa firol du supurai lembi hana gumnadi harau tawde kaidongai tholeino nahani se nangi furit nama leirakpani yaranida phajadina pamdriro nate adudi kaigia hoi laurage lembi ai maga pau phone daba kuire phone number su chinpha pu hodabana tamjana aigi phone du lausinkre sim ju thudek pikre kuire thani muk fare pau phone daba ado surprise pi boina horen moida chatmin ausira ai ti thabak leye nang chaki ga chalu cho itomda chatpari tale ikaye hojiti nupa mayum chatpa yam chatnarabane ado aigi problem do mangonda de haibi kibra haikide nanga pau fauna ba numito adudagi ai phone yakidre maga su thengna kidre as adudi mana ibu yam lana khalamani kamai tawne lembi khumde tumina adum lai nungsi thoibi su lembi gi mawong da haina drama le lembi ai chale ko hoi chalo nahan khaidi ngai ko haina khambani handakti lembi na khamdre magi matawdo nungsi thoibi su nungai jade lembi hek chatkibaga malengan bada phone tawi damalem nang thabak chinra kaigino chinde ibani thabam ta chaminause kaida imanabi gidani ado lembi CBSE gi exam su loikre ma tholakpagi pau tabra nang tade as kaigino mana tholaktrisi na hauji pawa ado damalem hauji chaminause yabra hojiklo hoi somda nungsi thoibi su yum yobaga fi hongaga mapagi gari achobado thaudoaga malengan bagi yum tamna lai malengan basu lembi ga thabik chamina na ba thoglakpaga mapa chanare thongal dani do thengnare malengan badi nungsi thoibi ubada phukning nungsiraduna mapi ira chele da nang aibu koksila roidro kaidongai tholakpano nangbo nahan tholakpane lembi nang tholakpagi pauta de hojik taire nang moida chatludriba kaigino ai tholakpagi pau haibidrisina lembina wakhalda khali thoibi tabro ha au taye chaludriye sida dum laisni malengan ba lembi da call tawi hello damalem ai luisele lembi nang sawadi thoibi thole koi de lae hojik nang sawrano nangi thabak to mathang da chaminarese ko khumningda khumei aduga phone do phatkak thali lao akoi changuse yumdi fajadabani ko no yum yengaga nukshibasu natana aidi nang nuksibane yumdi ahan ba muk sarase nuksibadi sindokpa yade nungsi thoibi ikai malengan bagi matung inare ichan lao he nang na masak khangna ninge haibado lae nungsi thoibi kairaduna malengan bada kinna thili ikai ne kaigi dumaina harino noi mama leibra leite kaital jatki che thoibi ro tamo mane che thoibi chango lao ichanna kauksindu phaminai chak chakhisiko aina thongba enjang haukrajani khoi tamo ja makhut ka chikhairi ni
ꯌꯥꯔꯅꯤꯗ ꯁꯦ ꯁꯤꯅ ꯅꯪꯒꯤ ꯁ꯭ꯀꯨꯜ ꯕꯦꯒꯅꯦ ꯋꯥꯂꯦꯠꯅꯦ ꯑꯗꯨꯒ ꯐꯨꯔꯤꯠꯀ ꯀꯩꯒꯤꯅꯣ ꯃꯌꯥꯝꯁꯤꯕꯨ ꯆꯦ ꯅꯨꯡꯁꯤꯕꯒꯤꯅꯦ ꯄꯥꯝꯗ꯭ꯔꯕꯣ ꯊꯦꯡꯛ ꯌꯨ ꯄꯥꯝꯃꯦ ꯌꯥꯝ ꯐꯖꯩꯌꯦ ꯇꯥꯃꯣ ꯌꯦꯡꯉꯨꯅꯦ ꯐꯖꯗ꯭ꯔꯥ ꯑꯣ ꯌꯥꯗꯦꯀꯣ ꯃꯤꯗꯤ ꯃꯅꯝ ꯃꯆꯜ ꯌꯥꯝ ꯌꯥꯅꯖꯩꯀꯣ ꯑꯩꯒꯤꯗꯤ ꯀꯗꯥꯏ ꯅꯪꯒꯤꯗꯤ ꯅꯨꯡꯁꯤꯗꯦꯅ ꯂꯩꯔꯛꯇꯦ ꯀꯩꯅꯣꯅꯦ ꯏꯃꯥꯒꯤ ꯁꯣꯜ ꯑꯃꯁꯨ ꯂꯩꯔꯛꯈꯤꯕꯅꯦ ꯁꯦ ꯁꯤꯗ ꯂꯩꯔꯦ ꯇꯥꯃꯣ ꯆꯦ ꯂꯥꯛꯏꯁꯦ ꯏꯟꯖꯥꯡ ꯑꯍꯥꯎꯕ ꯑꯃ ꯄꯤꯖꯈꯤꯁꯦ ꯀꯩ ꯊꯣꯡꯁꯦ ꯍꯥꯏꯅꯣ ꯌꯦꯟ ꯊꯣꯡꯁꯤꯔ ꯊꯣꯏꯕꯤ ꯌꯥꯏꯗ ꯑꯗꯨꯗꯤ ꯑꯩ ꯌꯦꯟ ꯂꯧꯔꯨꯒꯦꯀꯣ ꯏꯆꯟꯁꯨ ꯑꯄꯪꯕ ꯑꯉꯥꯡꯗꯤ ꯅꯠꯇꯦ ꯑꯅꯤꯗꯨꯒꯤ ꯏꯔꯥꯡꯗꯣ ꯈꯪꯗꯨꯅ ꯍꯥꯏꯔꯛꯏ ꯇꯥꯃꯣ ꯑꯩ ꯂꯩꯔꯨꯔꯒꯦ ꯄꯩꯁꯥ ꯄꯤꯔꯛꯑꯣ ꯅꯨꯡꯁꯤ ꯊꯣꯏꯕꯤꯅ ꯁꯦꯜ ꯂꯧꯊꯣꯛꯑꯒ ꯄꯤ ꯁꯦ ꯁꯤꯗꯒꯤ ꯅꯪꯅ ꯂꯩꯅꯤꯡꯕ ꯑꯆꯥꯄꯣꯠ ꯀꯔꯤ ꯀꯔꯤꯅꯣ ꯂꯣꯏꯅ ꯂꯩꯔꯛꯑꯣ ꯌꯥꯅꯤꯗ ꯆꯦ ꯁꯤꯗꯩ ꯂꯩꯗ꯭ꯔꯗꯤ ꯑꯩꯗꯤ ꯆꯥꯛ ꯆꯥꯔꯣꯏꯀꯣ 이찬수 셀도 लौरगा अनीदो वरी सानबगी मतम पीबो ओइना दुकान दा लाए पोचै लेबा लाओ कादा फमुसे कादा चंगलै कोइचाइ चाइबदा उरे थोइबिना इस सिबो पाखंग अमगी कारो असयम साइसे कइगिनो असि हारगा फमुंगी कांखनगदो हाइगली बेडशीट गदो सेमजिली मालेंगान बना थोइबिगी तुंगलोमदगी कोलै थोइबिदी खंप्रे खंगी इमा मालेंगान बना थोइबिबो मनाक्ता चिंगसिली अदुगा याम इरांग तौना हाइरे कइगिनो अदु याम थीना खंगलीदना एंगोंदा कोलकपदुदा इस कोलनिंग्रिरो अदु नते पाखतपैनी कइगे खंगदे थोइबी मसादो खंगसन सनथारे मिहुनसु दंग दंग कन्न चोंखलै खोंजेलसु तपथारै मालेंगानबसु चप माने चोंगलिबा मिहुलगी खोंजेल कनखलै मसादो खंगसन सनथारै थोइबीसु मालेंगानबगा मिचानबा ngamdraduna माइदो लुकथाखिबदा जोइरबा समलांगदुना माइथोंनामा खुमजिनकी चेंगलबा नुजागी ख्वांगदा कोलिबा खुटनामना तपना समदो नापदे एप्सिनबी लुकथारिबा माइथोंदुदा तपना नाली अदुगा हाइरे थोइबी अैगी मिते येंगलो से ngasi nang uba fangbase ai yamna nungai punsida diamond ama uba fangbaga chap mane nang na ise yam wahale ai nanga paw phangna dabada kayam wai khangbra larik pabam su khangdabani tumbasu yadi chabasu yadi khangdi sor hanbada pat pat tat badagna tawi nanga wari sadabase yam wai nang sumaina ibu kayam kuina wahanduino da nang epi payo ai nangi number su chinpa pu haude nanga wari saringai da tamchana takibadai phone do mulaga sim du tu dekre ai su yam wai nanga paw phone da bada nongan baga imanabi mayang nupi dugi yum chalaga epi da lembi da nangonda aigi problem se haibiyo haikibane aduga masu namitu dagi nongan badagi magi phone yakidre hai adai adum masu bab oikidra male अदुदा नंग लाइक पाबा लेपा यादे नंगी दमकता अवाटपा खुदिमक अइना पीगनी दरकार लेरदी अइगी हकचांगदा यावरिबा इसे योलगा ओइरसु दागी दमकता अइ होटनगनी थोय अइसे नंगा थेंगनबा लाइबक यामना फैको अइ मुक लाइबक फबा नुपादी लैरमलोय नंगना पामजरिबा एनडी ऑफिसर से सीदंगी ओइरगे अदुगा अइना नंगबु कयाम नुक्सिजगे हाइबदा नंग खंगबियुको अनीदो ngahektang wa ngangnadi munne yengnei malenganba nuksi thoibigi chimbalda hen naksilei hainaruba tawdana nuksi thoibisu makhut aniduna malengi ngaksamda konsinki minute 10 muk hawkre I love you toy nokmi tawraga anido munne yengnei aduga thoibisu khumlei I love you too much more da इचंदी पोट लेरुरगा मबुंगी कादा फचंग लई अदुगदी अनीदुना लेरमलिबा मवोंगदुदा इमाउ
Ikaiduna ꯆꯦꯟꯊꯣꯔꯛꯄꯗ ꯑꯜꯃꯤꯔꯥꯗ ꯂꯥꯏꯕꯛꯇꯣ ꯀꯟꯅ ꯌꯦꯛꯁꯤꯟꯈ꯭ꯔꯦ. ꯏꯀꯥꯏꯕꯒꯤ ꯃꯌꯥꯏꯅ ꯅꯥꯕꯒ ꯈꯪꯗꯦ ꯏꯆꯟ. ꯑꯅꯤꯗꯨꯁꯨ ꯐꯠ ꯐꯠ ꯍꯟꯗꯣꯛꯅꯩ. ꯃꯥꯂꯦꯝꯉꯥꯟꯕ ꯏꯆꯟꯕꯨ ꯀꯧꯕ ꯉꯝꯗ꯭ꯔꯦ ꯏꯀꯥꯏꯗꯨꯅ. ꯗꯥ, ꯅꯪ ꯀꯧꯋꯣ ꯏꯆꯟꯕꯨ. ꯑꯁ, ꯑꯩ ꯏꯀꯥꯏ, ꯅꯪ ꯀꯧꯋꯣ. ꯇꯜꯂꯦ, ꯅꯪ ꯀꯧꯋꯣ. ꯏꯪꯒꯤꯠ ꯈꯪꯕꯤ ꯏꯆꯟꯅꯤ. ꯏꯃꯨꯡꯗꯒꯤ ꯐꯤ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯔꯛꯏ, ꯈꯨꯗꯦꯡ ꯑꯃ ꯊꯟꯅ. ꯑꯗꯨꯒ ꯃꯥꯡꯒꯣꯟꯗꯒꯤ ꯂꯥꯎꯔꯛꯏ. ꯆꯦ ꯊꯣꯏꯕꯤ, ꯉꯁꯤꯗꯤ ꯆꯦꯒꯤ ꯈꯨꯠ ꯑꯣꯏꯅ ꯌꯦꯡꯉꯒꯦ. ꯆꯥꯛꯇꯣ ꯆꯦꯒ ꯇꯥꯃꯣꯒ ꯑꯣꯏꯅ ꯊꯣꯡꯕꯤꯔꯣ. ꯑꯩ ꯉꯁꯤ ꯐꯤ ꯈꯔ ꯌꯥꯝ ꯑꯝꯇ ꯁꯨꯍꯧꯒꯦ, ꯆꯦꯅ ꯆꯥꯛ ꯊꯣꯡꯕꯤꯔꯤꯉꯩꯗ. ꯁꯤ ꯍꯥꯏꯔꯝꯃꯒ ꯏꯆꯟ ꯐꯤ ꯈꯨꯗꯦꯡꯗꯨꯃ ꯕꯥꯜꯇꯤꯟ ꯑꯃ ꯄꯨꯔꯒ ꯂꯩꯀꯥꯏ ꯄꯨꯈ꯭ꯔꯤꯗ ꯐꯤ ꯁꯨꯕ ꯊꯣꯛꯈ꯭ꯔꯦ. ꯑꯁ, ꯑꯩꯗꯤ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦꯗꯅ. ꯀꯃꯥꯏꯅ ꯍꯣꯔꯦꯟ ꯀꯧꯅꯗꯣꯏꯅꯣ? ꯅꯪꯗꯤ ꯆꯠꯈ꯭ꯔꯗꯧꯅꯤꯅ ꯐꯩ. ꯅꯪꯅ ꯈꯠꯄꯩ ꯅꯠꯇ꯭ꯔꯥ? ꯌꯥꯝ ꯈꯠꯈꯣꯗꯅ. ꯊꯣꯏꯕꯤ ꯁꯥꯎꯔꯒ ꯐꯃꯨꯡꯗ ꯒꯤꯠ ꯐꯝꯗꯩ. ꯃꯥꯂꯦꯝꯉꯥꯟꯕ ꯈꯨꯝꯗꯅ ꯀꯥꯗꯒꯤ ꯊꯣꯛꯈꯤ. ꯑꯗꯨꯒ ꯃꯃꯥꯒꯤ ꯃꯣꯏꯔꯥꯡ ꯐꯤꯖꯟ ꯆꯟꯕ ꯍꯪꯒꯥꯃꯄꯥꯜ ꯃꯆꯨꯒꯤ ꯐꯤ ꯑꯃ ꯆꯟꯗꯣꯟꯒ ꯄꯨꯔꯒ ꯆꯪꯂꯛꯏ. ꯆꯟꯗꯣꯟꯗꯣ ꯈꯨꯠꯇ ꯅꯩꯔꯒ ꯈꯨꯅꯤꯡꯊꯧꯅ ꯅꯝꯃꯒ ꯊꯣꯏꯕꯤꯒꯤ ꯂꯥꯏꯕꯛꯇ ꯅꯝꯕꯤ. ꯑꯗꯨꯒ ꯐꯤꯗꯨꯅ ꯀꯣꯛꯇ ꯀꯨꯞꯁꯤꯟꯕꯤ. ꯊꯣꯏ, ꯅꯪ ꯍꯟꯈ꯭ꯔꯅꯣꯕ. ꯍꯌꯦꯡ ꯑꯣꯏꯅ ꯊꯤꯟꯕꯤꯔꯒꯦ. ꯇꯨ, ꯃꯤꯡꯁꯦꯜꯁꯤꯗ ꯌꯦꯡꯉꯣ. ꯃꯁꯛ ꯐꯖꯕꯤ ꯃꯧ ꯑꯅꯧꯕꯤ ꯌꯥꯝꯅ ꯃꯥꯜꯂꯦ ꯍꯥꯏꯕ. ꯇꯨ, ꯁꯦ, ꯌꯦꯡꯉꯣ ꯍꯥꯏꯕꯅꯦ. ꯃꯥꯜꯂꯤꯁꯦ ꯌꯦꯡꯉꯣ. ꯑꯣꯏꯍꯜꯂꯁꯦꯕ. ꯅꯪ ꯍꯟꯈ꯭ꯔꯅꯣꯕ. ꯁꯥꯎꯔꯝꯕ ꯊꯣꯏꯕꯤꯗꯣ ꯅꯣꯛꯊꯣꯛꯂꯛꯏ. ꯑꯗꯨꯒ ꯃꯤꯡꯁꯦꯜꯗꯨꯗ ꯌꯦꯡꯉꯤ. ꯗꯥ, ꯑꯁꯦꯡꯕ ꯃꯧ ꯑꯅꯧꯕꯤ ꯌꯥꯝ ꯃꯥꯜꯂꯤ. ꯐꯤꯁꯦ ꯏꯜꯂꯣ, ꯑꯗꯨꯒ ꯆꯥꯛ ꯊꯣꯡꯃꯤꯟꯅꯁꯦ. ꯑꯩꯅ ꯏꯟꯖꯥꯡ ꯁꯦꯝꯕꯤꯒꯦꯕ. ꯀꯌꯥꯗ ꯈꯠꯂꯤꯅꯤ ꯌꯦꯡꯉꯨꯅꯦ. ꯈꯪꯗꯦ, ꯑꯩꯗꯤ ꯉꯁꯤ ꯅꯪꯉꯣꯟꯗ ꯌꯥꯝ ꯈꯠꯅꯤꯡꯉꯤ. ꯁꯤ ꯍꯥꯏꯔꯒ ꯑꯅꯤꯗꯣ ꯅꯣꯛꯃꯤꯟꯅꯩ.